ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯩ ꯅꯈꯣꯏꯗ comprehension test ꯀꯤ ꯃꯔꯝꯗ ꯍꯥꯏꯒꯦ comprehension test ꯍꯥꯏꯕꯁꯤ ꯑꯄꯤꯕ ꯋꯥꯔꯦꯡ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯑꯃꯕꯨ ꯅꯤꯡꯊꯤꯅ ꯄꯥꯔꯒ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯡꯌꯦꯡ ꯆꯠꯊꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ comprehension test ꯍꯥꯏꯅ ꯈꯪꯅꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯦꯡ ꯑꯃ ꯂꯧꯈꯠꯂꯒ ꯌꯦꯡꯉꯁꯤ ꯋꯥꯔꯦꯡ ꯑꯗꯨꯗꯤ ꯃꯈꯥꯒꯤ ꯋꯥꯔꯦꯡꯁꯤ ꯄꯥꯔꯒ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯡꯗꯒꯤ ꯑꯆꯨꯝꯕ ꯑꯃ ꯈꯜꯂꯒ ꯏꯌꯨ ꯍꯥꯏꯕ ꯃꯁꯤ ꯃꯥꯔꯛ 5 ꯍꯥꯏꯕꯗꯤ 1-1ꯒꯤ ꯃꯥꯔꯛ 5 ꯄꯤꯔꯒ ꯍꯪꯕ ꯀ꯭ꯋꯦꯁꯟꯅꯤ 1-1 ꯄꯤꯔꯒ ꯍꯪꯕ ꯋꯥꯍꯪ ꯀ꯭ꯋꯦꯁꯟ ꯑꯁꯤꯒꯤ ꯑꯣꯞꯁꯟ ꯍꯥꯏꯗꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯇꯥꯏꯞꯇ ꯑꯣꯞꯁꯟ 4 ꯄꯤꯔꯒ ꯂꯩꯔꯤ ꯍꯧꯖꯤꯛ ꯋꯥꯔꯦꯡꯁꯤ ꯑꯍꯥꯟꯕꯗ ꯄꯥꯔꯒ ꯌꯦꯡꯁꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯅꯨꯃꯤꯠꯇꯒꯤ ꯐꯪꯕ ꯃꯩꯁꯥ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯂꯩꯕꯥꯛ ꯂꯩꯍꯥꯎꯅꯆꯤꯡꯕ ꯄꯣꯠꯂꯝ 5 ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯀꯣꯏꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯅ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕꯁꯤ ꯄꯣꯠꯂꯝ 5ꯅꯤ ꯀꯩꯅꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯅꯨꯃꯤꯠꯇꯒꯤ ꯐꯪꯕ ꯃꯩꯁꯥ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯅꯤ ꯖꯤꯕꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯖꯤꯕꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯗ ꯂꯩꯔꯤꯕ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯂꯝ ꯑꯁꯤꯕꯨ ꯑꯀꯣꯏꯕ ꯀꯧꯏ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯊꯥꯗꯣꯛꯅꯗꯕ ꯌꯥꯗꯕ ꯃꯔꯤꯁꯦ ꯃꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯡꯅ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯅ ꯊꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯀꯥꯏꯍꯟꯗꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯀꯣ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯗꯨꯝꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯗꯨꯝꯕ ꯆꯥꯅꯕ ꯈꯜꯁꯦ ꯀꯥꯏꯍꯟꯗꯅ ꯊꯝꯕꯁꯦ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤ मालेंगी ओइबा वर्ल्ड कंजर्वेशन यूनियन की रामसर कन्वेंशन की आर्टिकल 3.1 सोबदा निंथीन इरी हजी वहंग येंगसी अहानब वहंगदा थवाई पानबसिंगी पोकदी सिबा फावबदा तंगाई फदना संगबा पोलमसिंग अदु करिनो थवाई पानबसिंगना हिंगदा तंगाई फदना संगबा पोलमदु करिनो हारी ऑप्शन 4 लेरे अहानबदा नुंगसा मंगा नुमिति फंगबा मैसा नुंगसित उमंग लेबाक लेहाव si umang jiti yaude ko kasai si manga pigiro sida adagi ani subada nungsa manga numitegi phongba maisa ching ising lebak lehaw si ching na haiba wahim yoksale si yaugi ba manga jiti yauda sima ju natre te ahum subada nungsa manga numitegi phongba maisa nungsit ising lebak lehaw sima sumba male yengja do aroiba mari suba singtanga parga yengsi nungsa manga numiti phangba maisa nungsit ising pat habisu yaudre adidi si ahum sojina samme masida piba masak manga je sida ahan ba line amdi ani suga line da lere nungsa manga numiti phangba maisa nungsit ising lebak lehaw adana ahum sojina acham boire mathangi ani suba question number samda ecosystem habji karino ecosystem habji मसी की ऑप्शन मरी लेरे हम थवाई पानबा अमसुंग पानदबसिंग मरक्ता लैनरीबा चानाबा खल थवाई पानबगा पानदबगा अनि मरक्ता अदुंबा चानाबा खल अमा लई हैरी को मदुनी हैरी अनि सुबदना थवाई पानबा अमसुंग पानदबसिंग मरक्ता लैरिबा चानादबा खल सिमदि यादरे अदि अहम सुबदा थवाई पानबा अमसुंग पानदबसिंग मरक्ता लैरिबा मानदबा खल सिमजु यादरे अदि मरी सुबदा थवाई पानबा अमसुंग पानदबसिंग मरक्ता लैरिबा यानदबा खल सिमजु यादरे अदि अहान बजी वैबम थवे मसी लाइन काइदि याउगे सि यंगसि को जीवसिंगना अमत्त ओइना लेमिनारिबा इकोसिस्टम असिगी मौसादा लैरिबा हिंगबदा तंगाई फदना चंगबा थवाई पांडव पोलम असिबु अकोइबु कवि थवाई पानबसिंग अमसुंग थवाई पांडव पोस सिंग असिगी मरक्ता लैरिबा थादोकनबा यादबा मरी असे अखोई इकोसिस्टम असिदा ख्वाइदि मरुवाई अदुना अखोई इकोसिस्टम जे चिकरिनो हाई तारगदि ngसाई थवाई पानबा अमसुंग पांडव सिंग मरक्ता
ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯆꯥꯅꯕ ꯑꯗꯨꯝꯕ ꯈꯜ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯃꯦ ꯁꯝꯒꯤꯁꯤ ꯋꯥꯅ ꯆꯨꯝꯃꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏꯗ ꯏꯀꯣꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯀꯣꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯑꯣꯞꯁꯟ ꯃꯔꯤ ꯂꯩꯔꯦ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕꯁꯤꯡ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯊꯋꯥꯏ ꯄꯥꯟꯕꯒ ꯄꯥꯟꯗꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃ ꯂꯩ ꯍꯥꯏ ꯃꯁꯤ ꯏꯀꯣ ꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕꯗꯅ ꯀꯔꯤꯅꯣ ꯅꯨꯡꯁꯥ ꯃꯉꯥꯜ ꯅꯨꯃꯤꯠꯇꯒꯤ ꯐꯪꯕ ꯃꯩꯁꯥ ꯅꯨꯡꯁꯤꯠ ꯏꯁꯤꯡ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯀꯣꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯁꯤꯒꯤ ꯃꯆꯥꯛ ꯁꯤ ꯃꯉꯥꯁꯤꯅꯦꯅ ꯍꯥꯏꯔꯤ ꯃꯉꯥꯁꯤ ꯍꯦꯛꯇ ꯂꯩꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯃꯁꯨ ꯅꯠꯇ꯭ꯔꯦ ꯆꯨꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕꯁꯤꯡ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯥꯟꯅꯗꯕ ꯈꯜꯁꯤ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯃꯁꯤꯁꯨ ꯌꯥꯔꯣꯏ ꯏꯀꯣꯁꯤꯁꯇꯦꯝꯗꯗꯤ ꯃꯁꯤ ꯃꯥꯟꯅꯗꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯩ ꯃꯊꯪ ꯃꯔꯤ ꯁꯨꯕꯗ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯂꯝ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯍꯦꯛꯇ ꯂꯩꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯃꯁꯨ ꯌꯥꯗ꯭ꯔꯦ ꯏꯀꯣꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯥꯏꯒꯤ ꯋꯥꯟꯁꯦ ꯇꯥꯔꯦ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕꯁꯤꯡ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯊꯋꯥꯏ ꯄꯥꯟꯕꯒ ꯄꯥꯟꯗꯕꯒ ꯑꯅꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯃꯔꯤ ꯑꯃ ꯂꯩꯔꯤꯕ ꯍꯥꯏꯕ ꯃꯔꯤꯗꯨꯅꯦꯕ ꯏꯀꯣꯁꯤꯁꯇꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯒꯤ ꯃꯊꯪꯒꯤ ꯃꯔꯤꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯕꯒꯦ ꯌꯦꯡꯁꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯦꯡꯅ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯅ ꯊꯝꯕ ꯁꯤꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤ ꯑꯅꯤꯁꯨꯕꯗꯅ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯄ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯟ ꯁꯦꯡꯅ ꯊꯝꯕ ꯃꯔꯤꯁꯨꯕꯗ ꯑꯁꯪ ꯑꯃꯥꯟꯅ ꯊꯜꯍꯟꯕ ꯑꯁꯪ ꯑꯃꯥꯟꯅ ꯊꯜꯍꯟꯕ ꯍꯥꯏꯕꯗꯤ ꯎ ꯋꯥ ꯅꯤꯡꯊꯤꯅ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯏꯁꯪ ꯁꯪꯅ ꯂꯩꯍꯟꯕ ꯍꯥꯏꯕꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯉꯥꯏ ꯐꯗꯕꯒꯦ ꯁ꯭ꯋꯥꯏꯁꯤ ꯍꯥꯏꯔꯤꯕ ꯑꯣꯞꯁꯟ ꯃꯔꯤꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯦꯡꯁꯤꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯁꯤ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯦꯡꯅ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯅ ꯊꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝ ꯃꯉꯥ ꯗꯨꯅꯤ ꯑꯗꯨꯅ ꯁꯤꯗ ꯁꯤꯒꯤ ꯃꯤꯠꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯁꯤꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯦꯡꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯦꯡꯅ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯁꯤ ꯆꯨꯝꯃꯦ ꯃꯊꯪ ꯃꯉꯥꯁꯨꯕ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟꯗ ꯔꯥꯝꯁꯔ ꯀꯟꯚꯦꯟꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯔꯥꯝꯁꯔ ꯀꯟꯚꯦꯟꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯎꯔꯤꯁꯤ ꯁꯤꯗ ꯂꯩꯁꯤ ꯍꯤꯔꯝ ꯑꯁꯤ मालेंगी ओइबा वर्ल्ड कंजर्वेशन यूनियन की रामसर कन्वेंशन की आर्टिकल 3.1 सुबद निंथिने इरी रामसर कन्वेंशन दे इरी कईनो हैबदा ngасai अखोई इकोसिस्टम जे सि काहेंदना थमनबा सेंगना थमनबा मरमदा हाइरी अदुदि ऑप्शन मरी पीज कनेंगसी नुंगसित की फिबम सेंगना थमनबा रामसा दे जाने के वापम पलम मंगा दिमन नुंगसित सु यावरे सि जु चुम्मे अदगी अनिसुबदा मई इसिंगी फिबम सेंगना थमनबा रामसा दे जाने के वापम मई गी इसिंग जुंग sai पलम मंगा दिमन यावरे मसि जु चुम्मी अहम सुबदा नुंगसागी मंगा लेबाक लेहावगी फिबम सेंगना थमनबा रामसा दे जाने के वापम मसि जु हाइबा नुंगसा मंगा लेबाक लेहाव जु लेबाक ngसागी मचा मंगा दि मनुंग यावरे सि जु चुम्मे अदोइदि मरी सुबदा मथकी अहमक जे चुम्मे नायरी अति पागी जे फोजना अचंबा पाउकुम मरे अद ngसागी क्वेश्चन नंबर कोकतगिना कोक सम लाई मित पा मंगा जिगी अचंबा पाउकुम जे सिदा लेरे कोकिना 3 समगिना 1 लाइगिना 1 दिकजु 1 पागी 4 असुमना अखोइना पिरंबा वारेंग औ निंथीना मुन्ना पारगा अदुगी मखादा हंगिबो वांगसिंग अदु अखोइना निंथीना मदुदा पीरिबो ऑप्शन सिंगदि अचंबा ख्वाइदगिना चुम्बा तो खल्लगा खोमावदि अखोइना एग्जाम दा निंथीना मार्क फंबा ngamgani. Thank you for watching.